ꯑꯍꯥꯟꯕ ꯏꯔꯣꯏꯂꯣꯏꯔꯀꯥꯟꯗꯅꯦ ꯆꯔꯨꯈꯣꯛꯁꯤꯒꯤ ꯃꯊꯛꯁꯦ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯥꯒꯤ ꯁꯔꯨꯛꯁꯤ ꯁꯨꯡ ꯎꯗꯕꯤꯗꯅꯦ ꯃꯃꯤꯠ ꯑꯅꯤꯁꯦ ꯍꯥꯟꯅ ꯎꯏꯌꯦ ꯃꯐꯝꯅ ꯀꯣꯏ ꯄꯥꯗꯅ ꯃꯥꯏ ꯎꯏꯁꯦ ꯁꯤꯗꯒꯤ ꯂꯧꯔꯥꯛ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯁꯨꯕꯁꯦ ꯑꯥꯗ ꯇꯣꯁ ꯊꯥꯜꯂꯤꯁꯦ ꯁꯤ ꯖꯒꯥꯁꯦ ꯎꯕꯅꯦ ꯑꯅ ꯑꯗꯨ ꯃꯐꯝꯅ ꯀꯩꯗꯧ ꯆꯠꯂꯕ ꯑꯩꯅ ꯑꯍꯥꯟꯕ ꯇꯥꯟꯅꯕꯁꯦ ꯏꯅꯥꯎꯇꯣꯟꯅ ꯑꯩꯈꯣꯏꯅꯤꯅ ꯃꯥꯡ ꯊꯥꯕꯅꯦꯕ ꯇꯦꯃꯥꯟꯗꯅ ꯎꯅꯔꯦ ꯊꯦꯡꯅꯔꯦ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯇꯥꯔꯒꯦꯠꯁꯤ ꯇꯧꯔꯒ ꯈꯨꯂꯪ ꯃꯈꯩꯁꯤ ꯊꯝꯃꯝꯃꯒ ꯑꯩꯅ ꯑꯃꯨꯛ ꯊꯥꯡꯁꯤ ꯄꯥꯏꯔꯒ ꯃꯣꯏ ꯇꯥꯟꯅꯕꯅꯦꯕꯀꯣ ꯇꯥꯟꯅ ꯀꯥꯟꯁꯤꯗ ꯇꯣꯁꯤꯒ ꯇꯧꯔꯒ ꯇꯣꯁꯤꯗ ꯑꯩꯈꯣꯏ ꯑꯩꯅ ꯈꯪꯕ ꯈꯔꯁꯨ ꯂꯩꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯥꯞꯄꯁꯦ ꯁꯨꯝ ꯂꯥꯞꯅ ꯀꯥꯞꯄ ꯀꯥꯟꯁꯤꯗꯅꯦ ꯁꯤꯗꯤ ꯐꯣꯀꯁꯅꯦꯕ ꯃꯃꯤꯠꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯩ ꯀꯣꯛꯁꯤ ꯄꯥꯛꯏꯗꯅ ꯄꯥꯛꯏꯕ ꯁꯔꯨꯛꯁꯤ ꯄꯨꯂꯞ ꯂꯣꯏꯔꯒ ꯁꯤ ꯂꯩꯕꯒꯤ ꯁꯔꯨꯛꯁꯤ ꯌꯥꯎꯗꯦ ꯅꯝꯕꯔ 1 ꯁꯤ ꯃꯃꯤꯠ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯆꯥꯠꯂꯪꯉꯒ ꯊꯛ ꯃꯅꯥ ꯎꯍꯟ ꯉꯝꯗꯦꯕ ꯑꯗꯨꯒ ꯃꯥꯅ ꯆꯣꯡꯕꯁꯦ ꯐꯤꯠ 10 ꯍꯦꯟꯅ ꯆꯣꯡꯉꯦ ꯄꯥꯏꯗꯦ ꯁꯥ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ ꯐꯤꯠ 10 ꯍꯦꯟꯅ ꯆꯣꯡꯉꯦ ꯀꯌꯥꯝ ꯆꯥꯎ ꯑꯩꯅ ꯎꯕꯗ ꯎꯔꯤꯕꯁꯦ ꯆꯔꯨꯈꯣꯛꯇꯒꯤꯅꯦ ꯐꯤꯠ 3.5 ꯁꯤ ꯈꯛꯇꯅꯤ ꯐꯨꯠ 3.5 ꯑꯣꯏꯔꯗꯤ ꯍꯨꯏꯗꯒꯤꯗꯤ ꯍꯦꯜꯂꯦ ꯍꯨꯏꯗꯒꯤ ꯍꯦꯜꯂꯦ ꯃꯥꯁꯤ ꯃꯈꯣꯡ ꯃꯔꯤ ꯑꯗꯨꯗꯤ ꯇꯖꯧꯀꯣ ꯃꯥꯅ ꯆꯣꯡꯕ ꯃꯇꯝꯗ ꯀꯪꯒꯥꯔꯨꯅ ꯆꯣꯡꯉꯤ ꯃꯑꯣꯡꯁꯦ ꯁꯨꯃꯥꯏꯅ ꯖꯥꯝ ꯆꯣꯡꯕꯁꯦ ꯁꯤꯁꯤ ꯂꯧꯄꯥꯛ ꯑꯃ ꯆꯣꯡꯕꯐꯥꯎꯗꯤ ꯎꯍꯧꯋꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯉꯁꯥꯏ ꯇꯣꯁꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯦ ꯂꯩꯔꯦ ꯇꯧꯔꯒ ꯇꯥꯟꯅꯕ ꯃꯇꯝꯗꯣ ꯑꯗꯨ ꯑꯃꯨꯛ ꯐꯪꯉꯝꯗꯦꯕ ꯑꯃꯅ ꯁꯣꯝꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯃꯅ ꯁꯣꯝ ꯍꯥꯏꯈꯤꯕꯅꯦꯕ ꯁꯥ ꯑꯅꯤꯅꯦꯕ ꯍꯧꯖꯤꯛ ꯉꯁꯤ ꯊꯦꯡꯅꯔꯤꯁꯦ ꯁꯣꯝ ꯍꯥꯏꯈꯤꯕꯅꯦ ꯀꯣꯟꯅ ꯊꯦꯡꯅꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯁꯤ ꯄꯣꯠꯁꯤ ꯄꯨꯔꯥ ꯇꯣꯉꯥꯜꯂꯦ ꯀꯪꯒꯥꯔꯨꯗ ꯍꯦꯜꯂꯦ ꯇꯖꯧ ꯁꯦꯡꯅ ꯍꯥꯠꯈꯤꯈ꯭ꯔ ꯄꯣꯠ ꯃꯁꯤ ꯃꯥꯏ ꯈꯨꯖꯤꯟꯒꯨꯝꯕꯒ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯑꯗꯨꯗꯤ ꯈꯨꯖꯤꯟ ꯁꯨꯡꯎ ꯍꯧꯗꯦ ꯆꯣꯡꯕꯅꯤꯅ ꯉꯁꯥꯏ ꯑꯩ ꯃꯤꯠꯇꯒꯤ ꯃꯤꯇꯔ ꯆꯍꯨꯝꯗꯤ ꯅꯠꯇꯦ ꯃꯤꯇꯔ 50 ꯍꯦꯟꯅ ꯂꯥꯞꯄꯦ ꯐꯩꯗꯣꯝ ꯑꯃ ꯍꯦꯟꯅ ꯂꯥꯞꯄꯦ ꯑꯗꯨ ꯑꯩꯅ ꯇꯣꯁꯁꯤ ꯀꯥꯞꯄꯒ ꯁꯦ ꯂꯩꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯄꯥꯏꯁꯤꯟꯕꯅꯦ ꯄꯥꯏꯁꯤꯜꯂ ꯏꯅꯥꯎꯇꯣꯟꯒ ꯂꯣꯡ ꯇꯧꯔꯒ ꯄꯥꯏꯁꯤꯟ ꯀꯥꯟꯗ ꯑꯗꯨꯏ ꯁꯥꯁꯤꯅ ꯑꯃꯨꯛ ꯁꯨꯝ ꯄꯥꯏꯈꯤꯕꯅꯦ ꯆꯣꯡꯈꯤꯕ ꯄꯥꯏꯈꯤꯕ ꯅꯣꯡꯄꯣꯛ ꯆꯣꯡꯈꯤꯕꯅꯦ ꯑꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯂꯤ ꯄꯣꯠꯇꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯉꯁꯥꯏ ꯁꯣꯝꯗ ꯆꯠꯂꯝꯕ ꯌꯥꯏ ꯃꯅꯥꯁꯦ ꯑꯩꯉꯣꯟꯗ ꯁꯨꯡꯎ ꯉꯝꯗꯦ ꯁꯦꯡꯅ ꯃꯀꯣꯛꯁꯦ ꯁꯤꯒꯤ ꯁꯔꯨꯛꯁꯤ ꯑꯩꯈꯣꯏ ꯖꯨꯃꯥꯟꯖꯤꯒꯤ ꯌꯥꯎꯔꯤꯕ ꯃꯑꯣꯡ ꯌꯣꯡꯒꯤ ꯑꯩꯈꯣꯏ ꯍꯥꯏꯒꯠꯄꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯃꯤꯠꯂ ꯃꯀꯨꯗꯩ 3 ꯍꯦꯟꯅ ꯂꯥꯎ ꯆꯔꯨꯈꯣꯛꯇꯩ ꯁꯨꯝ ꯋꯥꯡ ꯃꯥꯁꯤ ꯂꯥꯞꯅ ꯌꯦꯡꯕꯗ ꯃꯇꯨ ꯄꯥꯟꯕ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯇꯖꯧ ꯑꯗꯨꯗꯤ ꯁꯨꯡ ꯄꯥꯟꯗꯦ ꯉꯧꯔꯣ ꯉꯧꯋꯦ ꯍꯥꯏꯕꯗꯤ ꯃꯥꯏ ꯃꯀꯣꯛꯇ ꯂꯩꯔꯤꯕ ꯁꯔꯨꯛꯁꯦ ꯃꯥꯅ ꯆꯣꯡꯕ ꯃꯇꯝꯗꯗꯤ ꯑꯃꯨꯕ ꯑꯃꯨꯛ ꯌꯥꯎꯗꯦ ꯉꯧꯔ ꯆꯣꯡꯈꯤ ꯍꯧꯖꯤꯛ ꯌꯣꯡꯒꯤ ꯇꯥꯏꯞꯇ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯏꯕ ꯑꯩꯈꯣꯏ ꯃꯈꯨꯠꯅ ꯈꯔ ꯁꯥꯡꯕ ꯉꯧꯔꯣꯛ ꯉꯧꯕ ꯑꯃ ꯑꯩ ꯅꯠꯇꯦ ꯈꯗ꯭ꯔꯪꯅꯤ ꯍꯥꯏꯗꯤ ꯃꯤꯒꯤ ꯀ꯭ꯔꯤꯌꯦꯇꯤꯚꯤꯇꯤꯅꯤ ꯁꯨꯝꯅ ꯅꯠꯇꯦ ꯑꯩ ꯂꯩꯔꯤꯕ ꯀꯛꯆꯤꯡ ꯂꯥꯡꯁꯨ ꯅꯠꯇꯦ ꯑꯃꯁꯨ ꯅꯠꯇꯦ ꯑꯁꯤ ꯄꯣꯠꯁꯤ ꯇꯣꯉꯥꯜꯂꯦ ꯇꯖꯧ ꯁꯦꯡꯅ ꯌꯣꯡꯒꯤ ꯁ꯭ꯇꯥꯏꯜꯗꯤ ꯇꯧꯔꯦ ꯌꯣꯡꯒꯤ ꯁ꯭ꯇꯥꯏꯜꯗꯤ ꯇꯧꯋꯦ ꯃꯥꯏ ꯃꯃꯩꯗ ꯁꯥꯡꯉꯤ ꯍꯥꯏꯗꯣ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯃꯆꯤꯟ ꯃꯃꯩ ꯁꯥꯡꯗꯦꯕ ꯃꯃꯩ ꯌꯥꯎꯗꯕ ꯃꯃꯩꯁꯦ ꯑꯩꯈꯣꯏ ꯁꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯆꯣꯡꯕ ꯃꯇꯝꯗ ꯃꯃꯩ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯥ ꯑꯗꯨ ꯇꯧꯗꯦꯕ ꯀꯩꯅꯣꯝꯇ ꯍꯪꯍꯧꯔꯤꯒꯦ ꯑꯩꯈꯣꯏ ꯐꯥꯔꯦꯗ ꯌꯣ ꯉꯔꯥꯡ ꯋꯥꯒꯥꯏꯗ ꯑꯃ ꯑꯗꯩꯗꯤ ꯃꯐꯝ ꯃꯐꯝꯗ ꯐꯥꯔꯦ ꯇꯧ ꯍꯧꯗꯣꯡ ꯃꯥꯟꯕ ꯑꯃ ꯁꯨꯝ ꯐꯥꯗ꯭ꯔꯣ ꯑꯗꯨꯒꯤ ꯑꯗꯨ ꯅꯠꯇꯦꯕ ꯅꯠꯇꯦ ꯀꯔꯤꯝ ꯅꯠꯇꯦ ꯁꯤ ꯄꯣꯠꯁꯤꯗꯤ ꯇꯣꯉꯥꯜꯂꯤ ꯁꯦꯡꯅ ꯇꯖꯧ ꯍꯧꯛ ꯃꯥꯅ ꯆꯣꯡꯕꯁꯦ ꯃꯤꯇꯔ 10ꯒꯤ ꯆꯥꯡ ꯆꯣꯡꯉꯦ ꯑꯃꯨꯛꯇꯪ ꯆꯣꯡꯕꯁꯦ ꯃꯤꯇꯔ 10 ꯍꯦꯟꯅ ꯆꯣꯡꯉꯦ ꯍꯥꯏꯗꯤ ꯆꯣꯡꯉꯦ ꯑꯩꯅ ꯎꯔꯤꯁꯦ ꯐꯩꯗꯣꯝ ꯑꯃ ꯂꯥꯞꯄꯒꯅꯦꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯥꯞꯄꯅꯦꯕ ꯀꯥꯞꯄ ꯀꯥꯟꯁꯤꯗ ꯉꯁꯥꯏ ꯃꯥꯁꯤ ꯏꯅꯥꯎꯇꯣꯟꯅ ꯁꯣꯔ ꯇꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯂꯣꯡꯁꯤ ꯇꯧꯔꯒ ꯇꯥꯟꯅꯔ ꯀꯥꯟꯁꯤꯗ ꯑꯩꯅ ꯅꯥꯀꯟꯗ ꯇꯣꯔꯆ ꯂꯥꯏꯠꯁꯦ ꯁꯨꯃꯥꯏꯅ ꯐꯠ ꯀꯥꯞꯄ ꯃꯇꯝꯁꯦ ꯑꯁꯤꯗ ꯃꯥꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯥꯏꯔꯛꯑꯒ ꯃꯉꯛꯁꯤ ꯂꯤꯈꯠꯂꯛꯄꯅꯦꯕ ꯂꯤꯈꯠꯂꯀꯥꯟꯗ ꯃꯃꯥꯏꯗ ꯊꯥꯕꯅꯦ ꯇꯣꯔꯆꯁꯤꯅ ꯊꯥ ꯀꯥꯟꯗ ꯆꯦ ꯂꯩ ꯅꯪꯀꯣꯅ ꯍꯥꯏ ꯇꯧꯔꯒ ꯑꯩꯅ ꯑꯃꯨꯛ ꯇꯥꯟꯅꯕꯅꯦꯕ ꯇꯥꯟꯅ ꯀꯥꯟꯁꯤꯗ ꯉꯁꯥꯏ ꯆꯦꯟꯕꯅꯤꯅ ꯉꯁꯥꯏ ꯇꯣꯔꯆꯁꯤ ꯂꯧꯕꯥꯛꯇ ꯆꯦꯟꯕꯅꯤꯅ ꯄꯣꯠꯇꯨ ꯉꯁꯥꯏ ꯁꯤ ꯆꯣꯡꯉꯤ ꯍꯥꯏꯕꯗꯣ ꯈꯪꯍꯧꯗꯕꯅꯦꯕ ꯑꯗꯨ ꯂꯧꯄꯥꯛ ꯑꯃꯁꯦ ꯑꯃꯔꯛ ꯐꯥꯉꯝꯗꯦ ꯃꯥꯅ ꯆꯣꯡꯉꯤꯕ ꯕꯥꯛ ꯆꯣꯡꯉꯤꯕꯅꯦ ꯑꯗ ꯑꯩ ꯄꯣꯠꯂ ꯆꯣꯡꯄꯥ ꯐꯥꯉꯝꯃꯣꯏ ꯑꯩ ꯐꯥꯒꯦ ꯍꯥꯏꯇꯥꯔꯗꯤ ꯃꯥꯅ ꯆꯣꯡꯉꯤꯁꯦ ꯁꯥꯏꯖꯁꯤꯒꯤ ꯃꯥꯅ ꯆꯣꯡꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏ ꯍꯨꯏ ꯑꯃꯒꯤ ꯁꯨꯃꯥꯏꯅ ꯆꯣꯡꯈꯠꯂꯒ ꯀꯪꯒꯥꯔꯨ ꯃꯆꯥ ꯑꯃꯅ ꯆꯣꯡꯕꯁꯦ ꯁꯤ ꯁꯥꯏꯖꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯃꯃꯩ ꯇꯦꯜꯂꯦ ꯌꯥꯝ ꯁꯥꯡꯕ ꯅꯠꯇꯦ ꯑꯗꯨꯒ ꯁꯤ ꯁꯥꯁꯦ ꯁꯥꯊꯤꯕ ꯑꯃꯅ ꯃꯥꯅ ꯆꯣꯡꯉꯤ ꯄꯣꯠꯁꯦ ꯑꯐꯪꯕ ꯖꯒꯥꯗꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯐꯨꯛꯑ ꯄꯨꯏꯌꯦ
마 공군 나 공군 우럭 와. 근데 호지 공문 공문이 나대. ngасai lokpak tu leiri ba pot tu. Mana ngасai sumaina force tu. 간나 쫑기 버기 Chumbagi ngасai pot tu akwai kenogi serugi keno adu sumaina lam ne. Kalle. 간나 쫑이요 Kayang tulen ko ngamoy ai po lai. Ah. Aseng man ai po lai. Yung dilin chaba di tungali ko. Adu sai hat di ko. Kanan no one no. No one knows hai bidu natin no one no hai. Kanan hat di ngamoy ai po lai. Luong paru kayong kanaro.